Good afternoon, Northeast Window Meeting Tabiriba Mayam Punamakpu Charam Naukchari. Ngasi Infal the phone kiba Naharol Todang Pauchegi. Editor gi Ayaba Lojaraga Pauchi, Asida phone kiba Pausing Mayamda Lantukchari. Manipur violence na lamdam asida awaba mayok na ringay ecological kaitarak padagi thokpa ising ichawna amuka hena awaba pire. Haukiba chahi lising aniga kunhumdogi mi ahumdagi. Thoglakkiba chahi henjalaklaba irang asida barricade bunker amadi Kanglup Phurupki oiba saudaba boundary na lamdam asigi miyamna waba mayok na ringay mausagi khal kairakpada thokpa ising ichawna jing amadi tam amasung Kanglup Phurupki oiba map natraga identity kaidana miyam punamak awaba khangli haina digital media down to art na report tawragdi report asigi matung ina cyclone Remla Sanapati amadi Imphal da ising isaw thokhankhre Ferzol amadi None district da Matchlai thokpa amasung pokpada ngairiba angangsingbu isingna thumjillaba hospital dagi rescue tawbagi thodok kayasu thokiba leikre haukiba chahi anirom ase Manipurda political amadi ecological battleground ama oiduna lagli mitai amadi kuki gi marakta thokliba conflict asina lamdam asigi headline oiduna leiri Kanglup Phurupki oiba territory mari leinaba irang thoklakpa khudingki lamdam asida mahausagi khalsu leptana kaitharakli identity gi oiba muknaba thorakpa khudingge lamdam asida ising isaw landslide soil erosion na chingba kayasu tatana thokli Haukiba chahi lising ani kunmarigi me amasung June amadi chahi asida matam natana chuba nongna maram oiduna ising isaw kaya thokiba laikre Imphal da ising isaw na maram oiduna lengaki building amadi miyamna masagi yumda leiba yadabadagi thodok kaya su thokre ukrul da ching ningkhaiba amadi Churachandpur da lambi namthakibadagi lambi fauna daba kaya su yaukre asida natana lamdam asigi lifeline oiriba Imphal Jiribam National Highway da landslide thokpadagi Pochai Puba Gari Kaya Chathok Sasin Yadabagi Thodok Kaya Su Thokre Any Kuki Tribe Pu SD list tagi Lokthok Naba Union Tribal Affairs Minister da Memorandum Pishin Kre Indian Constitution gi leiriba Article Chahunga Nifunithoi gi makada Any Kuki Tribe AKT Bu Scheduled Tribe list tagi Lokthok Naba Thadau Infi Manipur Amadi Mitai Alliance na Union Minister of Tribal Affairs Zwal Oramda Memorandum Pishinduna Taksin Kre Thadau Infi Amadi Mitai Alliance ki Maikaidagi Union Minister Zwal Oramda Pishin Kiba Charol Aduda Any Kuki Tribe Pu Scheduled Tribe list tagi Lokthok Nanaba Haukiba Chahi listing aniga Taranipangi October Taramapan Amadi listing aniga Kunhumdogi January Anida Manipur Lengak na Anirak Hena Warep Lauduna Haukiba lising aniga kunhumdogi February nipanda Ministry of Tribal Affairs da aiba Cheral Pising Kiba Laikre Hainisu Fongdogli Any Kuki Tribe Pu Scheduled Tribe list da Chanba Maram Chade Haiba Paladuna Haukiba Chahi lising aniga ahumda transparent oidaba maungda political gi oiba khuzil thorang amana Any Kuki Tribe Pu Manipur gi Scheduled Tribe list da Chankivani Manipur da leiriba Scheduled Tribe sing asi masagi oiba top linguistic amadi culture da distinct oina leijaba phuruk ngaktani adubu AKT hairiba Kanglup asidi masagi oiba linguistic amasung culture leitana niyam lanba mongda Scheduled Tribe list da chansinkhivani Manipur da leiriba Scheduled Tribe ki manung chaliba thadau paite mar jau gangte simte aimol wifi com amasung mitei amadi naga phuruk khudimangna AKT na Scheduled Tribe list da chanbada yaningdaba phongdurakli India na ningkha tamlaba matung ahanba oina haukiba chahi listing amaga chamapan yangkai mathoida pangthokiba census da recognize tawkraba thadau tribe ki leiriba culture linguistic amadi history bu lana semdok sadoktuna AKT na makhoigi oina naba hotnari listing aniga taramathoida pangthokiba Census da Manipurda thadaugi apunba missing asi lak aniga listing taramanga chamapan tarahumdoi oiki adubu AKT hairiba Kanglup asidi kaina thangda thoklakkiba supnatagi missing listing kunipan ga chahum taruk oibagi record leiri Assam da Any Kuki Tribe amsung Nagaland da Kuki gi ming Scheduled Tribe list da sizinabagum madugi chap manaba mawngda Manipurda supply toba yaroi Manipurda hairiba lamdam asidi history linguistic amadi
ethnography da yumpham oiduna schedule tribe ki list asi sembani maram aduna any kuki tribe pu manipur gi schedule tribe ki list ta chanba haibasi laibak asigi constitution yadaba ethnography ga susina daba amasung lamdam asida maheurol dagi nungsi sana na hingminariba yelhomi singi hak matpagi thawang amani manipur gi leiriba culture demography amadi integrity kanana bagi damak any kuki tribe pu manipur gi schedule tribe list tagi kudakta laktokadabani haina union tribal affairs minister da pisin kiba memorandum aduda palli ing tappa hanjilakna ba hotna bada national highway da free movement yahanna ba mathok dai haina megachandran fongdokre manipur da thokliba crisis asibu laksinduna ing tappa khunai amada hanjilakna ba hotna bada lamdam asigi ching amadi tamda leiriba tongan ba lambi sing yauna national highway da free movement yahanna ba hotna ba mathok dai haina manipur pradesh congress committee gi mpcc ki president kaisam megachandrana fongdokre wafam asi paumi singa unabagi thoram amada mla ke megachandrana fongdokhibani unaba aduda ke megachandrana makatan hai manipur da hauzik oiriba phibam asi anauba lengak ama semba yabagi phibam ama haibadu oidri manipur da haukiba punna numit chatret kamarfu rom asida miyamna athingba amadi apanba yaudana mafam amadagi mafam amada chatok sasin yadana leiri haina leivak asigi home minister amit chahana fungdokhiba leikre asida natana haukiba march nipanda amit chahagi matung ina state transport bus sing security na ngak senduna free movement yana na bahotna kiba adu mai pakide karigumba lenga ki mai kaidagi ching amadi tamgi marakta free movement yahanna ba ngamlabadi ahan ba mai pakpa khongthang ama oiduna lamdam asida ing tappa hanjilakpa ngamgani haina mla megachandrana fongdokre manipur da thokliba chahi ani hanjilaklaba crisis asigi saruk ama oina miyamgi marakta free movement yadana leirakpa asina ningsing bayabadi haukiba chahi listing aniga kunhumdoi gi mi ahumdagi thoglakhiba crisis asida kuki gi leiriba organization singna national highway to Imphal Dimapur lambi amadi national highway contractorate Imphal Silchar lambi asida maitai singna chatpada athingba piduna lakhibani asida natana kuki miyamna taliba legislature yawba union territory gi demand asi fangdri phawba kuki miyamna namna khundaba leitaduna leiriba national highway lambi paring asida maitai miyamna sathok sasin tawba yaroi hairaduna ngasi phawba athingba piduna lakhibani Palsegi National News Sing Anishubada Pathokchari by election da mai paglakpa thagatpa phongdokladuna lising aniga kontaret ki semi final yobangam le haina Kejriwal na phongdokre Aam Aadmi Party Luchingba Arvind Kejriwal na Gujarat amasung Punjab ki by election da party adugi mai kaidagi paglakpa adubu thagatpa phongdokladuna khongthang adu lising aniga kontaret ki semi final yore haiba thamkre Voters singna BJP amasung Congress pu reject tawi haiba adu mikhal aduna tagli Punjab ta lengak pairiba Aam Aadmi Party na Ludhiana West Assembly seat ta party adugi mirep Sanjeev Arora na Congress ke candidate Bharat Bhushan Asubu yamna nakna ba vote masing lising taraga chatru contractorate helaga mai paki amaromda Gujarat ki Bisa Badarda pangthokpa by election Aam Aadmi Party gi Gopal Italiana mai pakibani hairiba mafam ani adugi vote masing thiba loisilaba matung pangthokiba pawgi mifam amada kumza lising aniga kunithoi da mai pakibada henkiba vote masing adudagi handaki asina saruk ani haigatpa ngamle Masina takpadi Punjab ta Aam Aadmi Party gi maikaidagi afaba thabak chathari haiba asini maikai kharadagi mai pakpa adubu kumza lising aniga kuntareta pangthokadaba assembly mikhalda Aam Aadmi Party gi maikaidagi akanba saphu ama laglagani hairakpa adu Kejriwal na paumi singda thamki Gujarat ki Bisa Badal seat aduda Aam Aadmi Party ki Gopal Italiana BJP gi Kirit Patel bu vote masing lising tarataret kachanga yankai mari henduna mai pakivani atopa Gujarat ki mikhal amadana BJP gi Rajendra Jabadana mai paki Kerala gi Baipol da Congress na Luchingba UDF so mai paki aduga West Bengal gi Kalingas ki seat Trinamool gi Alifa Ahmad na mai paki
Mama khakna yokpa angang singi OBC gi matangda Supreme Court na maru oiba isu ni high grade Supreme Court ngasi mama khakna yokpa angang singbu OBC certificate pigadabani haibagi matangda thangalakpa petition adu yamna maru oiba amani makhata na kupna hearing sathabagi tangai fadaba lei haina phungdokre Supreme Court ki Justice KB Biswanathan amasung N Kotishwar Singha gi bench ta lakiba petition adu bench aduna kupna khanaraba matungda yamna maru oiba isu ama oibana makhata ba akupa hearing gi tangai fadaba lei haikre mama aduna OBC gi category da leirabadi angang adugi OBC certificate nirakpagi petition ama lakibani center gi maikai gi bench aduda thamlakiba wafamda petition aduga mari leinana counter affidavit amasu file tawkhre hairi case aduna makhata na phungdorakpada petition adu yamna maru oiba ama oina Makhata na hearing sathakibani loinana makhoina kumja lising aniga tarani thoida lekhiba judgment amagi matang paladuna mama mapa amagi manungda amana schedule caste natraga schedule tribe oraga amana animaki category da leitaba matamda miyoi adugi status ki matangda pikibani petitioner na phongdorakpa wafamda OBC certificate adu mama aduna pairiba adugi matung ina macha aduda su pigadabani haiki Matter asigi maru oiba adu note tausinduna Chief Justice of India gi matenga loinana July 23 da aroiba hearing pangthoknaba matam pikre Home Minister Amit Shahana kunmangarak Suba Central Zonal Council gi chairman oigadori Uttar Pradesh ki Varanasi da hearing hayeng pangthokadoriba kunmangarak Suba Central Zonal Council gi mifam adu Union Home Minister amasung Minister of Cooperation Amit Shahana chairman oiduna pangthoklagani mifam adu Ministry of Home Affairs na Uttar Pradesh lengaka khusamnaraga Interstate Council Secretariat na sinbani mifam aduda Central amasung State lengaki maru oiba policy makers sing saruk yagadori Member State Oriba Chhattisgarh, Madhya Pradesh, Uttarakhand amasung Uttar Pradesh ke Chief Minister Singha loinana State Sing adugi Senior Minister ani mifam aduda saruk yagadori Makhoida natana State Sing adugi Chief Secretary amadi atopa Senior Official Sing yauna Central Ministry gi mihut sing kya su saruk yagadori State Reorganization Act lising ama chamapan yankhaitaru ke section 15 dagi kunithoi gi makhada sengkiba Zonal Council mangagi manungda Central Zonal Council asisu ama oiribani Hauzik Narol Thodang Pause gi International News amuk pijari Nuclear site Tugai Kraba Matung Israel gi bomb singna Iran ki maming leiraba even kaisum sangi get Tugai Kre Russia gi mateng Iran gi uchingba Khamenei nina nirakli Iran amasung Israel gi marakta chathariba lan asigi manung channa US yausilaktuna Iran gi nuclear site ahumda akanba mongda attack sathakraba matungda Israel gi bomb singna maming leiraba even kaisum sangi changpham adu Tugai Kre Marak asida Iran gi Supreme Leader Ayatollah Ali Khamenei na Russia gi mateng nikre Ibin kaisum sang asi maru oina political prisoners sing amadi leivak ani gi citizen oiba miyoi singna crime natraga spy gi thabak chatharambagi damak faduna thamba maming leiba kaisum sang amani mafam adugi changfam adu Israel gi maikai dagi chatharakpa air strike na thadaramba bom amana thugai kibani Israel gi Foreign Minister Gideon Sarna chathakiba attack adu confirm tawkiba galoinana energy gi Karas da leiba Barak Singh Sahid Beheshti University Iran gi State TV headquarters amasung police compound kayadagi su bomb sing aduna fanki hairi Israel amasung US anigi apunba aduna Middle East lan asi pakthok sauthorakpagi akiba leiri maru oiba mafam singda strike sathaba helakliba asina diplomatic oiba maikaidagi lan adu lepnanaba hotnaba asonba adu chauna uthorakli Evil kaisum sang adu attack toba ngamkibagi pausel aduna Iran gi internal oiba institution sing adu Israel amasung US gi attack po ngakthokpa ngambagi pangal leitre haiba adu takli makhata na Israel gi fighter jet sing na chathakiba strike sing aduda maru oiba airport taruki mafam kaya akai atoi nangki Airport ki runway sing adu kaiba maramna Iran gi maikai dagi sijinagadaba aircraft sing adugi mapangal lauthokpaga chap manaki
Iran gi makok thongba military commander gi maikai USA gi maikaida khut hananaba sem saduna leiri haina phungdorakli US military amasung makoiga sungsinnaba singi mathakta hanba leitana action lokhalagani hairi marak asida Iran gi maikaidagi Supreme Leader Khameneina ikiba mateng ning ni bagi charol adu Foreign Ministry Abbas Arachi na ngasi athengbada Moscow da Russia gi President Vladimir Putin da kusinaragini Putin na Arachi da Russia gi maikaidagi Iran miyam gi damak pi bayaba mateng punamak pigani haina media gi report amana phungdorakli Russia gi maikaidagi US na lan yausilakpa asina malem pumba aruba phibam amada pusilakle haiki Russia gi drone amasung missile attack ta Ukraine gi miyoi tara sikre kaya amana asok apan nangkre Ukraine gi konung Kiev City gi akoibata ngarang numidang Russia gi maikaidagi drone amadi missile kaya kapsinduna attack satharakibada angang ama yauna miyoi tara sikre loinana kaya amana asok apan nangkre haina Ukraine gi official singi maikaidagi ngasi phongdurakle numidang gi matam adu missile amadi drone paisilakpa amasung makoibu thukaibagi mangalna pungan nganki micham leiba mafamsing amadi metro station gi changphamda missile sing adu tasinduna akai atoi adu thokibani hairi Kiev City gi miyamna kungna taba Sevechensky gi apartment block ama ka hena akai atoi nangkibadagi rescue workers singna asiba hakchang kaya ama mafam adudagi ayukta lautoraki hairiba block adu Kiev chalaiba US ki embassy dagi supnatagi kilometer amakhak thapnaba mafam ama oiri mafam aduda leiba interior ministry gi maikaidagi Phongdorakpada district aduda yamdrabada miyoi mapan siki hairi attack aduda hinghoba masagi chahi kuntrahumdoi suraba mankutana phongdorakpada ahuba makhol ama takraba matung mahangna mikap thorakpada sektek kayana mahakpu nanduna leiramki hairi Thaudok aduda yamdrabada angang yauna miyoi kuntra mari asokapan nangki Russiana kapsilakpa drone sahunga Yankui ni toigi manungda chahunga kuntra mapan nongtakta kapthaba ngamki loinana missile tara taruki manungda tara mangasu kapthaki haina phungdorakli Qatar da leiba US embassy na US masa singbo akanba checksing tharang lokhatnaba khangankre Qatar da leiba US embassy gi maikaidagi mafam adu da leiriba personal sing amadi atopa leibak adugi tongan mafam sing da leiba US masa sing da makata balenga ke notice ama laktri phauba section na shelter da leigadabani hairi Marak asida Doha da base toba institute amadi mahiroi kaya gi maikaidagi mafam adu da leiriba fibam adu ka hena chingningai oide hairi message kaya maikai khuding dagi Lag liba atugi pakum piraduna Qatar gi Foreign Ministry gi wangangloi Majid Al Ansari na phungdorakpada leivak aduda Israel amasung Iran gi lana leivak adugi oina chingningai oiba leite adum oinamak leivak adugi miyoi sing amadi atopadagi lakpa miyoi sing da pigadaba checksin thorang punamak pinanaba sem saduna lei hairi adubu Qatar da leiba US gi tongan ba university singi maikaigidi chingnaba khara adumak phongdorakli matang asida Northeast window na sandok chariba thigli pauche pathok chabagi matang adu swaida loisinjare mayambo amukka hana thagachre